Esing yaodana miyoibana hingba ngamloi maramaduna ising kannaba honasi haina Chief Minister N.Biren na phongdokre. Wafamasi ngasi Public Health Engineering Department na sinduna Khuman Lampakta World Water Day 2023 tharomga mari lenana Accelerating Change haiba hiramda State Level Awareness Campaign oina pangthokhiba tharomaduda mahakna phongdokhibane. Tharomadugi sarugama oina ising kansi haiba wakhalon puba bike rally amasu Chief Minister N.Biren na lamthake. Rally adu Khuman Lampaktagi hauduna Vishnupurda leiba Sendrada loisinke. Chief Minister na makhatana water cycle da umang wamang na achauba thaudang laure. Masina maram oiduna paliba lengak asina Green Mission Manipur da hena miteng thamduna lagle umang wamang kansi haidiba asi miyamgi damakni haike. Loinana PHE Water Resources amadi Forest ki engineers yauna official singda umang wamang kokthoktanaba awareness puba rally ama jingilam singda chatlandingbagi apambasu phongdokhe. Tharomaduda PHE Minister L. Susindro Mitei, Textile, Commerce and Industries Minister Nemchakip Gen, Water Resources Minister Awangbao Nimai, Transport Minister Kasim Basum, MLS TH Arun Kumar, Laisio Kaising Sapam Kunjakeshwar, Khongbantabam Ibomcha, Amade Atay Maru Oiba Miyokyana Saruyake. Isingi ngasi satpiriba campaign si Singi area maro in the jungle koktoga leba jaga sing abdu so kai khajana salaga inna tamna wari shaminaba paminaba u pambi purna salaga u thaminaba moi gi hingna mai lambi karino karino tanaba atu kumagi o mission noina group khaido ba even ekoi gi valley gi area da so ai ngasai je gi do jaga jaga da jungle forest develop to buse mase ko yam tangai phadi ana wapam project tamaga ising litness in asi highness in asi Ising yaudana miyoibagi punsi hingba ngamde and water is life aduna water se krai digila ke forest and forest kanba ising kanba luna nana ikoi haisni boina hingminaba mathau kai